ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯁꯤꯟꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯆꯦꯞꯇ ꯗ꯭ꯔꯤꯝ ꯑꯥꯔꯠ ꯀꯧꯕ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤ ꯗ꯭ꯔꯤꯝ ꯑꯥꯔꯠ ꯍꯥꯏꯅ ꯊꯥꯕꯤꯔꯛꯂꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯤ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯠ ꯂꯣꯏꯕ ꯏꯇꯥꯎ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯒꯤ ꯃꯃꯥꯟꯅꯕ ꯀꯨꯂꯥ ꯀꯧꯕ ꯑꯃꯅ ꯂꯤꯕꯤꯔꯝꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯐꯝꯗꯤ ꯄꯟꯖꯔꯔꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯆꯠꯊꯖꯔꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯔꯤ ꯄꯣꯏꯅꯨ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯊꯥꯁꯤ ꯌꯧꯔꯝꯗꯥꯏ ꯑꯣꯏꯕꯅ ꯑꯇꯤꯌꯥꯁꯨ ꯀꯥ ꯍꯦꯟꯅ ꯃꯝꯃꯤ ꯑꯩꯒꯤ ꯁꯟ ꯂꯝꯁꯥ ꯑꯃ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯀꯥꯔꯛꯇꯕꯒꯤ ꯁꯟ ꯊꯥꯗꯣꯛꯐꯝ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯊꯤꯕ ꯀꯨꯝꯊꯔꯛꯏ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝ ꯑꯣꯏꯕꯅ ꯃꯝꯁꯤꯜꯂꯛꯂꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈꯤꯕꯗ ꯎꯕ ꯐꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯈꯔ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯇꯥꯔꯝꯃꯤ ꯂꯧꯁꯤꯡ ꯂꯣꯏꯁꯤꯟꯅꯈꯤꯕ ꯑꯣꯏꯕꯅ ꯂꯧꯕꯨꯛ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯆꯣꯡꯗꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯄꯩꯔꯤꯕ ꯁꯔꯨ ꯃꯄꯩ ꯈꯔ ꯑꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯎꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯗꯦ ꯑꯩꯅ ꯂꯥꯛꯂꯤꯕꯗꯨ ꯑꯄꯤꯛꯄ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯨꯗꯒꯤ ꯈꯔ ꯀꯨꯝꯊꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯔꯛꯏ ꯃꯝꯗ꯭ꯔꯤꯉꯩ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯥꯞꯅ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯈꯨꯠꯇ ꯊꯥꯎꯃꯩꯁꯨ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯤ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯌꯥꯝꯅ ꯂꯨꯗꯕ ꯀꯣ ꯃꯆꯥ ꯑꯃꯗ ꯀꯥꯈꯠꯄ ꯉꯝꯗꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯁꯟ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯉꯥꯏꯍꯥꯛꯁꯨ ꯂꯧꯈ꯭ꯔꯤ ꯁꯟ ꯑꯗꯨ ꯊꯧꯔꯤꯁꯨ ꯌꯥꯎꯗꯕꯅ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯍꯣꯏꯗꯨꯅ ꯑꯁꯨꯃꯛ ꯀꯥꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯧꯕꯨꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯍꯜꯂꯛꯏ ꯑꯩꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕ ꯁꯟ ꯑꯗꯨ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯈꯣꯡꯊꯥꯡ ꯈꯔ ꯆꯦꯟꯈꯠꯈ꯭ꯔꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯏꯔꯥꯞ ꯂꯥꯞꯇꯨꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯑꯝꯃꯤ ꯊꯥꯁꯤ ꯊꯔꯛꯄ ꯑꯣꯏꯕꯅ ꯑꯍꯥꯡꯕ ꯂꯝꯃꯥꯡ ꯑꯣꯏꯕꯅ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯈꯪꯖꯩ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯂꯞꯇꯛꯅ ꯆꯤꯡꯌꯥꯗꯨꯒꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯏ ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯑꯩ ꯁꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯇꯥꯎ ꯃꯪꯒꯤꯗꯣ ꯑꯣꯏꯔꯝꯈꯤ ꯑꯩꯅ ꯏꯇꯥꯎ ꯃꯪꯒꯤ ꯅꯠꯇ꯭ꯔꯣ ꯑꯃꯝꯕꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ खरा थेंगलपना पाखुम पिरई करीसु तौदीदा इताव हंसिक लांगमबनी इतावदी अममसिदा करी लैरगे अईगी सल्लमसासी कारक्तबदगी थीबला अम्मनी मखा पात यौरमदाई कोमदुदा काकतपा ngamdaduna लैरमली हाइना कुम्मी इताव मंगीगी मिदेंग अदो अई सादा यामना हाइनादी करीगुम्बा मागी मनाक्ता लैहनिंगदबगुम नत्रगना अईबु तानबगी मोंग अमा तौबगुम उई अदुबु अई करीसु खलुदी मरमदी हानदगी हौना मागा अईगसी लुना तिनरई इतावगी मित अदो संचत्खिबा माइकई अदुदा येंगदुना हाइरई ओ मादी चेनबु चेनख्रेदा हाइरई ओ अदुदी इतावसु कारादबा नत्रो कामिनरसी हाइना हंगुई अदुबु अईगी खोंफम अदुदी होंद्री अईना सुरुप याउरी थक्सी
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯆꯝꯈꯠꯀꯗꯕꯒꯤ ꯂꯥꯛꯅꯩ ꯃꯩ ꯈꯖꯤꯛꯇꯪ ꯍꯦꯛ ꯍꯧꯕꯒ ꯀꯔꯤꯒꯨꯝꯕ ꯁꯧꯝ ꯑꯃꯅ ꯍꯦꯛꯇꯃꯛ ꯃꯨꯊꯠꯈꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ ꯃꯩꯈꯦꯠ ꯑꯗꯨ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯍꯣꯠꯅꯈꯤꯕꯅꯤ ꯏꯇꯥꯎ ꯃꯪꯒꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯈꯪꯍꯧꯗꯅ ꯑꯩ ꯋꯥꯈꯜ ꯈꯪꯂꯥꯛꯂꯛꯏ ꯏꯁꯥꯗ ꯇꯨ ꯁꯨꯡꯉꯛꯏ ꯁꯝ ꯑꯗꯣ ꯆꯞ ꯆꯞ ꯌꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯃꯪꯒꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯕꯨꯠ ꯁꯥꯟꯅꯕꯗ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯂꯥꯛꯈꯤ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯕꯨꯠ ꯃꯌꯥꯝ ꯑꯗꯨꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯩ ꯐꯟꯊꯕ ꯇꯧꯗꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣꯀꯣ ꯁꯟꯁꯨ ꯑꯥ ꯌꯧꯈ꯭ꯔꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯂꯤ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯩ ꯉꯔꯪ ꯆꯠꯂꯤꯕ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯤ ꯁꯟꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯩ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯟꯗ ꯐꯥꯖꯤꯜꯂꯝꯂꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯪꯒꯠꯅ ꯈꯜꯂꯨꯏ ꯏꯁꯥꯗ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯧꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯟꯗꯨꯅ ꯏꯇꯥꯎ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯏ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯆꯃꯝꯅꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯏ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯉꯁꯥꯏ ꯊꯦꯡꯅꯔꯝꯕ ꯕꯨꯠ ꯁꯥꯟꯅꯕ ꯏꯇꯥꯎ ꯃꯪꯒꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯊꯈꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯉꯛ ꯉꯛꯏ ꯀꯔꯤꯒꯤꯗꯤ ꯉꯛꯂꯣꯏ ꯂꯤꯈꯨꯟ ꯈꯔ ꯈꯪꯕ ꯑꯩ ꯐꯥꯎꯕꯗ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯐꯪꯗ꯭ꯔꯤ ꯑꯩꯅ ꯍꯪꯒꯦ ꯇꯧꯕꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯥꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯏꯇꯥꯎ ꯃꯪꯒꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯗꯦ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤ ꯈꯪꯍꯧꯗꯦ ꯏꯅ ꯀꯨꯞꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯑꯃ ꯗꯝ ꯗꯝ ꯂꯥꯎꯅ ꯊꯥꯗꯔꯛꯈꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ ꯑꯩ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯃꯪꯒꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯛꯂꯕ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯏ ꯋꯥꯈꯜ ꯇꯥꯐꯥꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯁꯨꯝ ꯀꯥꯟꯁꯤꯜꯂꯛꯄꯅ ꯈꯪꯂꯛꯂꯤ ꯏꯇꯥꯎ ꯃꯪꯒꯤꯅ ꯍꯥꯏꯔꯛꯏ ꯈꯨꯗꯩ ꯑꯁꯦꯡꯕ ꯑꯃꯠꯇ ꯄꯤꯌꯨ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯈꯨꯗꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯤꯜꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯒ ꯉꯁꯥꯏ ꯃꯥꯅ ꯆꯪꯂꯛꯄ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯏꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯌꯥꯁꯤꯜꯂꯤ ꯅꯨꯡ ꯃꯀꯨꯞ ꯃꯥꯟꯕ ꯄꯣꯠꯁꯛ ꯈꯔ ꯑꯃ ꯈꯨꯗꯩ ꯑꯗꯨꯗꯤ ꯌꯣꯝꯁꯤꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯒꯅꯤ ꯌꯦꯡꯕ ꯅꯠꯇꯅ ꯏꯇꯥꯎ ꯃꯪꯒꯤ ꯑꯗꯨ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯑꯔꯣꯏꯕꯤ ꯃꯑꯣꯡꯗ ꯂꯥꯏ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯩ ꯑꯗꯨꯗ ꯌꯣꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯟꯅ ꯃꯩ ꯒ꯭ꯔꯪ ꯒ꯭ꯔꯪ ꯁꯥꯛꯂꯤꯕ ꯐꯨꯡꯒꯥ ꯑꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯔ ꯇꯥꯔꯝꯂꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯐꯈ꯭ꯔꯤ ꯌꯨꯝꯊꯛꯇ ꯗꯝ ꯗꯝ ꯊꯤꯜꯂꯝꯕ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯏꯇꯥꯎ ꯃꯪꯒꯤ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯈꯤꯕ ꯎꯍꯧꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯅꯤꯡꯊꯤꯖꯅ ꯍꯜꯂꯣ ꯉꯁꯤꯒꯤꯗꯤ ꯑꯁꯤꯗ ꯂꯩꯕꯤꯔꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕꯗ ꯈꯨꯗꯣꯡ ꯑꯃ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯍꯪꯉꯤ ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯗꯨ ꯋꯥꯗꯤ ꯉꯥꯡꯗꯤ ꯉꯛ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯏꯁꯤꯡ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯊꯛꯈꯤ ꯑꯗꯨꯒ ꯑꯩ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ
haiduna khumai aigi nupina ising khuzai athanba ama pundagi kallaga pi makuta pairamba kariguma posek ama lai sonduna ising aduda thadaraga tangkhai khara hena thai wakal khajik khanthabu watkiba mali itaw mangi ado mamang thong adomda khong thangdokri aina khalawi karibu thoklaga ba itaw nai khoi kun thong wang ma hek lan khibaga matamamada magi manai oyamba mayamaduna mahaki matung khoi in inaba hawrai pangal mayeng taraklaba oibana mahakna haibado electri mahakna sonba mantra pumnamak ado marai sai tharakli aremata ki aduna magi thawai lawnaba kana hotnarakli mahaki manai miyamaduna lai lo sinaba yamna kana di hotna jakibani adubo aremata rakli aroyabada pambai lairaktrabada yum phawbadang yahongna bakhaidana kana serak ami adubu magi yum yobaga thong hangdoktuna khong he kanchin ge hek tawbaga imungi laimaida netpa fangdana adumak singthokri nongan ba ngaiba ngamdi ayuk ngana hawgatuna ai singnaba amaga loyana itawge mayumda sati adubu itawdo ahing supa adu thongzil aduda taduna lairo mali ing lauraba thawa yaugdraba haksang adu madunatana hanagum itaw mangi oinadi adumak unaba fangkhidri aina khanjai mahakna tawzeroba thabak mayamadugi mahainiko adu oirabasu tinaroba kaubanina miludogi pirangdi khara amadi sintharaki itawna aigi funga manakta famningai pigi irasielaba mamit ani aduna aigi wahangi pakhongi mahosinduna munna amuktang yengkhiba mityeng ado thakhiba ising khuzai adugi mamaldo haujikte khanglakli wari asi matang si losinjari aseng muthokhiba wari asibu phajana ithopiraga asumna thabirakpagi damak dream art bu hainingai lektana thagasari mayangi mafamda aseng muthokhiba wari laibirabasu aikhogi whatsapp number description da hapseramgi maduda soidanamakki asumna phajana ithopiraga thabirau mayambu amukanna khoiramjari